Otto Adolf Heisman asi Killer of Million haina khangnaba nupa asisu yamna sathiba misak amani. Maha asi 1906 ki 19 March da Germany da pokhi. Maha Lieutenant Colonel oina Nazi gi force da thabak tawramki. 1927 da maha koina satuna thau yonbagi thabaksu tawrami. Maha ki sawraba thaudang di jiu singbo yangsinba amadi atopa lebak singda jiu singbo puthonbagi thabak asini. Awaba taraba jiu sing Auschwitz concentration camp da purakhi. Mafamdu da yobaga sada 75 Jews hatopiki. 1944 da jiu sing la tariat lising kumangarom hatopiki. 1945 da Germany maithri batung da Adolf Heisman US ki lanmi singna phaki. Adubu marabu phabajagi nathutuna chenki aduga sai khara Argentina da mirot oina leki. Matam khara ki tungda akangna ba pau phangmadagi mahapo Mossad amasung Celibate agency na phaduna Israel da portuna 15 criminal case ki wain sahi khara bisa sathaki miyo bida salhai draba miyo minai kiyagi marana mahapo 1962 gi June gi tarik amada phachi tawduna hatkhi marale basing an gi thongda lemna khak timilekte